Manipur News channel maikaitigi mayang yumfamda marui pausing thamjari ahanbada mairoi biometric update tawbagi thabak hawragani state asida ain kaina illegal immigrants sing chansalakpa maram oirga Aadhaar card issue tawbagi thabak hena section na paikhatnaba ngarang governor na CR logduna pangthokiba high levels meeting da lokhiba warik matungin school gi mairoi Aadhaar card mandatory biometric updation tawbagi thabak lakliba nithokaba numittagi pangthokpa hawragani hairi Manipur Sarkar gi Special Secretary Home L Ashok Kumar na phongdokibada kuli angang sing biometric updation tawbagi thabak asi nithokaba numittagi school singda Home Department District Administration amasung Education AS ka kuchamnarga school singda camp pangthoktuna sathaba hawgadabani biometric updation asi phase ani thokna haibadi MU1 da sahi 5 dagina 8 aduga MU2 da sahi 30 dagina sahi 13 fawgi oina pangthokgadabani hariba thabak asi tha ani ahum asigi manungda loisingadabani hai makha taba paw amada cookie singna kurukul maning saijang pokpi lokol da sangsalakpadagi ungkhatna khrei ngasi ayu pung 10 makhai rom ta matamda Urphal West ki Sengmai Police Station gi manung chanba kurukul maning saijang pokpi da leiba meitei gi lekol da Samphai village ki cookie sing changsalaga lo unaba honarakpadagi ungkhatnaba ama thokre thodok asigi matangda press na phangba pawgi matung inadi cookie sing adu na meitei gi lopu sing gi ayaba yauduna lopom sing adu da sangsalakpadagi ungkhatnaba adu thokibani cookie sing adu na lopom sing adu da changsalaktuna lo unaba honabagi thong adu miyam khangnarakpadagi mafam adu gi miyoi singna manak nakpada leiba CRPF ki kanggu da paw phiki loinana khonja singna security force ki mateng loinana cookie sing adu bu atingba pibu loinana mafam adudagi tantokhi adum oinamak thodok aduda aso open natraga kayanba irang chawthokide sarkar gi maikaidagi Singkhong Chingyada leiriba meitei gi ilopom sing lo unaba hen security force sing deploy tawduna ngak sinwi thabak sing chathari hairabasu cookie singna meitei gi labuk singda changsenduna lo unaba honaba amasung meitei singna makoi gi lopom singda changduna lo unaba honaba da cookie singna thingba pibagi thuluk singi manungchana ngasigi thodok adu chathakibani sarkar gi maikaidagi longmi singna masagi lopomda lo unaba honabada ayet athing pidanaba thorang kya lokatle hairabasu cookie singna asigumba thawong sing asi leptana chatharakpana mafam adugi longmi singna pendaba kya pungtorakli panba yabadi hokiba June 35 da Imphal East ki Leitan Pokpida meitei singna lo koinanaba changbada cookie singna athingba pirakpadagi sound ungkhatnaba thokrabani masigi matung ikangkanadana Bishnupur district ki High Canal da lo koiba changbada cookie singna nongmai kaplakpadagi longmi ama oi thangba makutta nongmaina pandana sokibai todoksu laikrabani makha taba paw amada Myanmar da santi hanjalakpadagi Indiana launa refugees sing changlakpa thingkhre Myanmar da santi hanjalakpadagi India gi maikaidagi Myanmar dagi launa refugees sing changjalakpa thingba thamkhre masina maram oiraga Myanmar da military junta na pro democratic group sing target tawduna ngthutagi bom thadaba amasung military offensive kya leptana chathariba adudagi kiduna lanjanarkiba Myanmar 5,000 rom Manipur dagi hankhre lanjelakhiba sing adu ayambana Myanmar gi Chin state tagini hariba refugees sing adu ayambana Myanmar dagi chelaklaga Kamjong district ki tongan mafam singda changjapam logduna lerakhiban ayambani marak asida International Human Rights Organization gi makaidagi Indiana leba asida leiriba Myanmar refugees singbu hojik chathariba civil war asigi manungda halan khinabagi wari ase yamna kan yaningda phongtorali hokiba sahi 2023 gi May thada India gi makaidagi Myanmar National 38 makhogi mayumda nampuda halanchibagi thawong chathakibasing adu International Commission of Juries ki makaidagi akan wongda condemn tawbolena masi human rights violation amani hainasu phongtokibani loinana India gi makaidagi namduna leba asida lanjenariba Myanmar refugees sing maramda halanchiba amasung makatana refugee changlakpa atingba thamba ase Myanmar kya makhogi leba aduda khudongchiba kya mayoknaragani hairi amangi sahi June thada Myanmar National 5,900 ro Myanmar ga lonereba Indo-Myanmar border da leiba tangkhul singna namna kundariba Kamjong district da lanjenarakuna changjapam logduna lerakibani Assam Rifles ki Director General Pratip Chandra Nayar gi makaidagi lanjenariba refugees sing adu Myanmar leba adu da military junta gi mathakta latan horiba pro democratic group sing gi mathakta aerial strike chathaba amasung offensive kya leptana chatharakpa adu kiduna lanjelakibani haina phongthokpasu laikhrabani loinana lanjelakibasing adu Kamjong district administration na Assam Rifles amasung atai agency sing kya ga kusamnaduna humanitarian aid sing pibagi thabak chatharaga lakibani adum oinamak Manipur da leptana Myanmar gi refugee kaya changsalakiba asina cookie amasung maitai community anigi marakta hojik tholiba kangluki irang asina yamna sensitive oiba issue ama oire masina maram oiraga India gi makaidagi Myanmar da mahusagi punsi hanjalakwa hawrabanina
ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯪꯂꯛꯄꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯑꯣꯖꯥ ꯅꯨꯄꯤꯅ ꯃꯍꯩꯔꯣꯏ 10ꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯈ꯭ꯔꯦ ꯔꯤꯄꯣꯔꯠ꯫ ꯆꯍꯤ 23 ꯁꯨꯔꯕꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ 10 ꯔꯣꯝꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯆꯍꯤ 10ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯥꯃꯆꯥ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯈꯤꯕꯅꯤ꯫ ꯄꯦꯔꯦꯟꯠꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯀꯦꯁ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯀ꯭ꯔꯥꯁꯀꯤ ꯑꯍꯥꯟꯕ ꯔꯤꯄꯣꯔꯠ ꯃꯊꯪ ꯆꯌꯣꯜꯗ ꯄꯨꯊꯣꯛꯂꯒꯅꯤ꯫ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤ 292 ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 250 ꯁꯤꯈꯤꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯀ꯭ꯔꯥꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕꯒꯤ ꯊꯤꯖꯤꯟꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯖꯨꯂꯥꯏ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯣꯡꯗꯣꯛꯂꯕ ꯌꯥꯏ꯫ ꯂꯝꯃꯥꯏ 4ꯗꯒꯤ 5 ꯐꯥꯎꯕ ꯑꯣꯏꯔꯕ ꯌꯥꯕ ꯗꯣꯀꯨꯃꯦꯟ ꯑꯗꯨꯗ ꯀ꯭ꯔꯥꯁ ꯑꯗꯨꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝꯁꯤꯡ ꯑꯗꯨ ꯌꯥꯎꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕꯒꯤ ꯃꯔꯝ ꯀꯌꯥ ꯄꯤꯒꯗꯕ ꯃꯔꯝꯅ ꯃꯔꯨꯑꯣꯏ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯕꯣꯏꯡ ꯗ꯭ꯔꯤꯝꯂꯥꯏꯅꯔ 787-8 ꯑꯃ ꯑꯣꯏꯈꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨꯒꯤ ꯃꯔꯤꯛꯆꯨꯝꯕꯁꯤꯡ, ꯀ꯭ꯔꯨ, ꯑꯍꯃꯗꯕꯥꯗ ꯑꯦꯌꯔꯄꯣꯔꯠꯇ ꯑꯣꯏꯈꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯃꯁꯨꯡ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠ 171ꯅ ꯄꯥꯏꯈꯠꯈꯤꯕꯒꯤ ꯁꯦꯀꯦꯟꯗ 30ꯔꯣꯝꯒꯤ ꯃꯇꯨꯡ ꯀ꯭ꯔꯥꯁ ꯇꯧꯈꯤꯕ ꯖꯨꯟ 19ꯗ ꯂꯩꯈꯤꯕ ꯋꯦꯗꯔꯒꯤ ꯃꯔꯤꯛꯆꯨꯝꯕꯁꯤꯡ ꯌꯥꯎꯒꯅꯤ꯫ ꯄ꯭ꯂꯦꯟꯒꯤ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤꯛꯆꯨꯝꯕꯁꯤꯡꯁꯨ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯏꯟ ꯆꯥꯔꯖꯀꯤ ꯃꯃꯤꯡ ꯑꯗꯨꯁꯨ ꯌꯥꯎꯒꯅꯤ꯫ ꯗꯣꯀꯨꯃꯦꯟ ꯑꯗꯨꯅ ꯊꯤꯖꯤꯟꯕ ꯑꯗꯨꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕ ꯑꯗꯨ ꯎꯠꯀꯅꯤ, ꯃꯊꯪ ꯂꯧꯈꯠꯄ ꯌꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯇꯥꯛꯀꯅꯤ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯕ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯍꯤꯔꯝꯁꯤꯡ ꯎꯠꯀꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯁꯟ) ꯒꯥꯏꯗꯂꯥꯏꯟꯁ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯔꯥꯁ ꯑꯗꯨ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ ꯄ꯭ꯔꯤꯂꯤꯃꯤꯅꯥꯔꯤ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯒꯠꯄ ꯃꯊꯧ ꯇꯥꯏ꯫ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯖꯨꯅꯤꯌꯔ ꯃꯤꯅꯤꯁꯇꯔ ꯃꯨꯅꯤꯗꯔ ꯃꯣꯍꯣꯜꯂꯥ ꯁꯦꯕꯣꯇꯦꯖ ꯌꯥꯎꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯀ꯭ꯔꯥꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯦꯛꯁꯤꯗꯦꯟꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯕ꯭ꯌꯨꯔꯣꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯁꯕꯖꯦꯛꯁꯤꯡ ꯌꯥꯎꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯊꯤꯖꯤꯜꯂꯤ, ꯁꯤꯁꯤꯇꯤꯚꯤ ꯐꯨꯇꯦꯖ ꯔꯤꯚꯤꯌꯨ ꯇꯧꯔꯤ ꯑꯃꯁꯨꯡ ꯑꯦꯡꯒꯜ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯦꯖꯦꯟꯁꯤ ꯀꯌꯥꯃꯔꯨꯝꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯏꯟꯖꯤꯟ ꯑꯅꯤꯃꯛ ꯄꯨꯟꯅ ꯁꯠꯗꯥꯎꯟ ꯇꯧꯈꯤ ꯍꯥꯏꯕꯁꯤ ꯀꯩꯗꯧꯉꯩꯗ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯊꯤꯖꯤꯟꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯏꯟꯖꯤꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯐ꯭ꯌꯨꯑꯦꯜ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯨ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯔꯝꯗꯒꯤ ꯏꯟꯖꯤꯟ ꯑꯅꯤꯃꯛ ꯑꯗꯨ ꯊꯕꯛ ꯂꯦꯞꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯒꯅꯤ꯫ ꯄꯥꯏꯂꯣꯠ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨ ꯊꯝꯂꯤꯕ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ CBR ꯀꯣꯚꯤꯗ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ ꯑꯃ ꯂꯩ꯫ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯉꯝꯍꯜꯂꯤ, ꯑꯗꯨꯕꯨ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯊꯣꯔꯛꯂꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯄꯨꯡ ꯐꯥꯅ ꯊꯤꯖꯤꯟꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯍꯧꯖꯤꯛꯃꯛꯀꯤ ꯆꯥꯎꯔꯥꯛꯅ ꯊꯥ 2 ꯍꯥꯏꯕꯁꯤ ꯀ꯭ꯔꯥꯁꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥ 3 ꯆꯪꯂꯕ ꯌꯥꯏ꯫ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠ AI-171 ꯑꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯈꯤꯕ ꯕꯣꯏꯡ 778 ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯑꯗꯨꯅ ꯂꯟꯗꯟꯒꯤꯗꯃꯛ ꯖꯨꯟ 23ꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯑꯍꯃꯗꯕꯥꯗꯇꯒꯤ ꯄꯥꯏꯈꯠꯈꯤ ꯑꯃꯁꯨꯡ ꯑꯦꯔꯦꯜ ꯗꯤꯁꯇꯦꯟꯁꯇ ꯀꯤꯃꯤ 2 ꯄꯥꯏꯗ꯭ꯔꯤꯉꯩꯗ BG ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯀ꯭ꯔꯥꯁ ꯇꯧꯈꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨꯅ ꯄꯥꯏꯈꯠꯈꯤꯕ ꯁꯦꯀꯦꯟꯗ 32 ꯈꯛ ꯉꯥꯏꯔꯤꯉꯩ 1:39 PM ꯗ ꯀ꯭ꯔꯥꯁ ꯇꯧꯈꯤ꯫ ꯀ꯭ꯔꯨ ꯃꯦꯝꯕꯔ 10 ꯑꯃꯁꯨꯡ ꯄꯥꯏꯂꯣꯠ 2 ꯌꯥꯎꯅ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏ 292ꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 90 ꯁꯨꯔꯕ ꯈꯣꯡꯆꯠ ꯑꯃꯗꯒꯤ UKꯗ ꯍꯜꯂꯛꯈꯤꯕ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯟ ꯕꯤꯀꯥꯁ ꯀꯨꯃꯥꯔ ꯔꯥꯀꯦꯁ ꯈꯛꯇꯃꯛ ꯍꯤꯡꯍꯧꯈꯤ꯫ ꯇ꯭ꯔꯦꯅꯤ ꯗꯣꯛꯇꯔꯁꯤꯡ ꯌꯥꯎꯅ ꯂꯩꯃꯥꯏꯗꯁꯨ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 30 ꯁꯤꯈꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯂꯣꯟ ꯃꯁ꯭ꯀꯄꯨ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯆꯠꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯑꯀꯤ ꯑꯈꯪ ꯄꯤꯈ꯭ꯔꯦ ꯔꯤꯄꯣꯔꯠ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯕꯤꯂꯤꯌꯅꯤꯌꯔ ꯏꯂꯣꯟ ꯃꯁ꯭ꯀꯄꯨ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯆꯠꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯑꯀꯤ ꯑꯈꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛ ꯏꯂꯣꯟ ꯃꯁ꯭ꯀꯅ ꯑꯃꯦꯔꯤꯀꯥꯗ ꯑꯅꯧꯕ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯃꯗꯤ ꯇ꯭ꯔꯝꯞꯒꯤ "ꯋꯥꯟ ꯕꯤꯒ ꯕ꯭ꯌꯨꯇꯤꯐꯨꯜ"ꯒꯤ ꯃꯇꯥꯡꯗ ꯀꯔꯦꯝꯅꯔꯨꯕꯒꯤꯗꯃꯛ ꯇ꯭ꯔꯝꯞꯅ ꯏꯂꯣꯟ ꯃꯁ꯭ꯀꯄꯨ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯏꯂꯣꯟꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯈꯣꯏꯁꯥꯎꯅꯔꯕ ꯇ꯭ꯔꯝꯞꯅ ꯑꯃꯦꯔꯤꯀꯥꯗ ꯏꯂꯣꯟꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯗ ꯄꯤꯗꯨꯅ ꯂꯥꯛꯄ ꯁꯕꯁꯤꯗꯤꯁꯤꯡ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯑꯀꯤ ꯑꯈꯪ ꯄꯤꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯂꯣꯟꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯗꯒꯤ ꯁꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯂꯕꯗꯤ ꯏꯂꯣꯟ ꯃꯁ꯭ꯛ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯆꯦꯟꯗꯨꯅ ꯍꯤꯡꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯕꯤꯂꯤꯌꯅꯤꯌꯔ ꯏꯂꯣꯟ ꯃꯁ꯭ꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯄꯣꯛꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯃꯦꯔꯤꯀꯥꯗ ꯄꯣꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯍꯤꯃꯥꯆꯜ प्रदेशꯇ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯃꯤꯑꯣꯏ 51 ꯁꯤꯈ꯭ꯔꯦ, 12ꯅ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯀꯥ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯈꯤꯕꯒ ꯂꯣꯏꯅꯅ ꯈꯪꯍꯧꯗꯅ ꯏꯆꯥꯎ ꯊꯣꯔꯛꯄ ꯑꯃꯁꯨꯡ ꯃꯐꯝ ꯀꯌꯥꯗ ꯂꯦꯟꯗꯁ꯭ꯂꯥꯏꯗ ꯇꯧꯕꯗꯒꯤ ꯃꯤꯑꯣꯏ 51 ꯁꯤꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ 22ꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁ꯭ꯇꯦꯠꯀꯤ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯏꯃꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯁꯦꯟꯇꯔꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯖꯨꯟ 10ꯗꯒꯤꯅ ꯖꯨꯂꯥꯏ 1 ꯐꯥꯎꯕꯗ ꯅꯣꯡ ꯆꯨꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ
ꯃꯥꯡꯍꯟ ꯇꯥꯍꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯃꯤꯑꯣꯏ 52 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕ ꯃꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯑꯣꯏ 10 ꯁꯤꯈꯤ꯫ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯒ ꯃꯩ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯌꯨꯝ 204 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯂꯣꯏꯅꯅ ꯃꯤꯑꯣꯏ 103 ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯨꯄꯥ,47,000 ꯂꯣꯝꯒꯤ ꯂꯟ ꯊꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫